Kukizo singna popular government sembada sogotpagi wafam leite haina thamlakre. Handa Guwahati da pangthokiba Kukizo singi oiba conclave aduda Kukizo MLA singna Manipur da popular government ama lakpa matamda sogatnabagi warep amata lawkiba leite haina. Singat kendra ge MLA silun thangna thadorokpa zerol amana hairi. Zerol dana makata na hairi bana mifam aduda Kukizo MLA kharadi saruk yakide adubo mifam adu mapung oina haujik oiriba phibam amasung masina ohelakliba kaya asagi matangda miyeng thamlaga Kukizo community singi oina separate administration semnabagi matangda khanakibane aduna miyamna asaguma tonga ase thajabigano haire amaromda UPF amasung KNO ge information and publicity na thadorokiba joint statement amana hairibana November 15 da pangthokiba Kukizo council ge general conference aduna Kukizo singi oiba maru oiba issue kaya ge matangda khanake mifam aduna popular government ama lakpa matamda Kukizo MLA singna saruk yanabagi official oiba resolution natraga khana ba amata laikide haire aduna miyamna asigumba tonga ase thajabigano haire UPF KNO na Manipur gi singi area sing asima khoigi lamne hana claim tawribasi aranba wafam ne hana kokomi na phongdorokre Haukiba November 3 amasung 8 New Delhi da Bharat Sarkar gi Home Ministry gi official amasung Kukilal halup singi apunba umbrella body oidiba UPF amasung KNO gi lusingba singa wari sanakiba aduda Manipur gi singi area sing ase makhoi gi pari puri gi lamne hairiba lam sing ase Manipur gi Maharaja gi makhata lengak sasan tawramba laikide haina phongdokhiba adu pumla lanba amane haina kokomi gi maikaidagi ngasi Bharat ki Prime Minister da memorandum pisinduna khangan khrei Prime Minister da pisin khiba memorandum aduda hairiba singde UPF amasung KNO gi maikaidagi Manipur gi Maharaja gi makha da lengak sasan tawduna leram khiba singi lam sing asi makhoi gi mapa mapu gi lamni haina claim tawriba se lamdam asigi historical amasung legal facts sing adu karimata ekai khumnadana separate Kuki administrative territory ki demand adu justify tawna bohana bane historical record ki matugina Manipur State Darbar Rule 1907 amasung Post Independence Judicial Ruling 1963 amasung 1973 ki matungina Manipur ki singi area sing asi chawna Manipur ki territory pumba state amasung masigi successor singi constitute amasung lawful jurisdiction makhada lerami haibasi mayek sengna yauribane colonial settlement policy ama oina Kuki migration amasung settlement asi Manipur gi singi jaga sing the British na ahanba Anglo-Burmese War 1823 dagina 1826 mai paklaba matung 1940 gi matam dagi haurakibane British na Kuki khul sing asi makhoi gi colonial frontier strategy ama oina eastern frontier asi secure oina bathamlakibane Manipur gi geopolitical engineering da asauba thodang lorong kiba British political agent Lieutenant Colonel William Mikulokna Kuki village sing asi tongan ba pandam ahum gi makhada systematic naina khunda halamkhe mapungoina Lusai Hills dagi thengnana ba human buffer zone ama oina semnaba organized revenue generating agricultural use ki makhada lampak thoksaw thoknaba amasung labor amadi auxiliary gi source ama oina Kuki sing bu thabak sizinana bagi damaktane Kuki sing asi Manipur gi indigenous samanate Manipur State Darbar Authority gi matungina Manipur gi sing amasung tam gi saruk sing haibade Manipur gi territory pumba Manipur gi ningthau gi lengak sasan makhada leramkibane masigi matungda state government gi makhada lakibane management of the state of Manipur 1907 gi rule gi matungina state asigi sing amasung tam gi saruk sing yauna state asigi territory gi manungda lairiba lam forest amasung taxation management gi damak Manipur State Darbar ase administrative authority oina establish tawkibane British officer amasung administrator consistency gi record matungina state asigi umang amasung territory pumba ase Maharaja gi property ni haina mayek seng na yauri Manipur na India da march tawkhraba matung da su hairiba lamsing asigi mapu sing ase state government gi oina laike Guwahati High Court ki 1963 amasung 1979 gi tongan ba directive sing gi matungina Manipur pumba lengak sasan tawramba darbar rule ase Manipur na march tawkhraba matung da su makhata na sanagani amasung Manipur gi forest area yauna territory pumba state gi property oigani haina mayek seng na palle maromadano KNO amasung UPF na Manipur gi singi area sing ase makhoi gi pari puri gi oiba lamni haina claim tawriba se laudana ba Bharat Sarkar amasung Ministry of Home Affairs da kokomi gi maikai da gi taksile haide
Sajik Tampaki Air Ambush the wanted Oikiba PLA gi measure somo phare hare 2017 da Sandel district ki Sajik Tampak ta leiba Marisuba Air da ambush toba ki thodok ta mari lenana wanted Oikiba PLA gi measure koijam ibusa Elias Inau Elias Somo Elias Sumo Elias Pansare sahini phumanga narang combined force na Imphal police station gi manung chanba sagolba nepram menzo lekai da leiba bhara gi yum amadagi phare hare Manipur Police CRPF amasung Assam Rifles ki apunba combined force na sathakiba apunba operation aduda RPF PLA ki major koijam somo pharaba matung mahana haidoropagi matungina Kaksing district ki Kharungpat ki farm amada plastic drum amagi manungda hapsinduna phumjinduna thamlamba yamlaba nongmai maru explosive amasung atai polam ki amarum phare hari pharaba polam sing adudi M16 rifle ama SLR Nipan 303 LMG ama 303 rifle ani carbine maru samaga SLR maru kuntra detonator ama SLR magazine kuntra gani thoi LMG magazine tara 303 magazine ahom M16 gi magazine ahom insas magazine mari 2-inch mortar ahom IED ani remote device ama electric circuit ani speed drum ama amasung SIM card ka konaba mobile phone ama phare hari atopo operation amadana miyamdagi nam haduna sel khaibagi thodok kaya da senaba amasung nupi singi mayakta sathaba crime gi mari lenaba thodok sing illegal settlement amasung mediation gi thabakta hakthengna chenaba miyoi amasu Imphal West ki Lairenjam amang lekai da leiba masagi mayamdagi pharaba miyoi adugi mamina Khuraijam Syam Elias Syam sahi kuntra ga taret kawi district asima ki Pasoi police station gi manung chanba khumbong awang lekai dagi Jidibam Imphal lambi da senba truck driver sing dagi nam haduna sel khaibagi thabakta chenaba miyoi amasu phare hari mamingna Nongmai Them Vidyasagar Elias Kaksawa sahi kungamari kawi hari Kukizo group singi oina unified political road map ama semkhre hari Kukizo political amasung civil leaders singna group sing asigi marakta coordination hengat hananaba amasung political ge oiba apamba sing adu punna thengna minanaba gi pandamda nampi collective declaration ama punna lomina khrei masimaroina Kukizo group sing asina tawdaba thabak sing adugi apunba political road map amani unity in action securing land legislature and future for Kukizo people have theme masigi makhada haukiba tang 13 phawba numit nini chupna pangthokiba conclave aduda Kukizo Council, Zomi Council, KSO, Kuki Inpi, Kuki Sip Association, Kuki ki MLA sing, Su Group sing, amasung saknairba, expert kaya su yauke, conclave adu the major Kukizo body sing unify framework amagi makhada purak na bahonaba amasung Kuki lalhulup sing ki umbrella organization oidiba, UPF amasung KNO ki political objective adu phangna na bapunna hona minabagi wareb lauke, maroina Kukizo sing ki yamna maroiba demand ama oidiba masaki legislature lejaba, union territory demand ase Tabakta on Tok Nabahona Bagamari Lenana, Bangtok Panihari, conclave Aduna KNO UPF Amasung Atai civil body singi Manakta political coordination Makatana Lehanaba, Central Working Group Amasemba Hainasuriana K, Loinana, Kukizo Council Makada, community level da mobilization ge, Tabasi, centralized Toba, Government of India dialogue Satariba UPF Amadi KNO ge, representative body Ama Oina Tabakta Naba, Unified Political Movement Working Committee Semba, Committee Asina Community Political demands sing mari lenaba sing formal engagement yauna consultation amasung negotiation gi thabak sing mangjil thana tawba haiba sing yauri conclave aduna sahi khuding gi May 3 bu separation day haina palan tawba haina su wareb lauki haide Sandel district ki Kuki amata laitaba khulda Kuki gi yum kunga taret ising pi khre haina JJM gi dashboard ta thagalakpa angakpa pui haina thamlakhre Lamdam masida lairiba yumthong kudimak Bharat Sarkar na paikhalakpa Jal Jeevan gi makhada afaba thaknaba ising phanghanaba honarabaso Jal Jeevan mission gi thabak sing kangkhong saire Sandel district ki manung chanba Kuki amata laitaba Gungku Anal village da Kuki gi yum kunga taret JJM gi makhada ising phangan khre haina PHCD gi dashboard ta thagalakhiba ase angakpa poi asigumba asoiba aranba kaya asigi matangda miyeng sangbiyo haina ngase Sandel da pangthokiba paw gi mifam amada Anal Lenglon Tangpi Maha area branch ki president Asaiji Larsen Phongdokre Mahana Makhata na haikibada Gungku village asipunna yum humudraga ni thoilei hairiba yum humudraga ni thoi asigi manungda yum yangkhaidi Jal Jeevan mission JJM gi makhada afaba thaknaba ising pi khre haina PHCD gi dashboard ki list ta thagalakhe hairiba khulasi Kuki amata leite adubu hairiba khulasi da Kuki gi imung kunga tareta JJM gi makhada afaba thaknaba ising phangan khre hairiba se pumlan lanba semjin sajin ba waphamne district asima ke Larong Anal village
list yum samaga sumna ahum lay adubu hairiba khul asigi yum samaga kunga nipan JJM gi makhada ising phangan khre haina PHCD gi dashboard ki list thokpada yaurokhe adubu yamna ngaklibadi khul gi lairiba yum masing dagi hena ising pi khre haina report tawriba adugi mathakta ising pi re hariba khul gi yum sing asigi manungda BD Khamling kauba khul gi miyoi ama khaktamag yauri aduga atopa yum samaga kunga nipan da ising pi ki hariba aduda BD Khamling hariba sinatana atopa maming iriba mayam adudi khul asida laite amasung masak khangde mataw karamna PHCD na jaljaban mission ki makhada mari lena daba miyoi kya gi list hapchinduna tholakibano haibase mari lena basing na miyang sangphom thui haide PHCD gi data matungina Sandel district ki khul sing da sata maudraga tare JJM gi makhada afaba thakna ba ising phangan khre haina report tawri aduga RTI gi report amagi matungina district asigi manungda leiriba langlong khul asigi yumthong sada maudra humdoi ising connection pi khre haide adubu khul asigi miyamna di phangba leite khul asida leiriba yum sing afaba thakna ba ising phangan ba mamangta state sarkar ga mari lena ba official sing yauna department ga mari lena ba singda aiba serol kya pisendana complaint tawba laikre adubu ngasi phawba complaint sing adu lumna lauduna thabak oina onthokpa amata leitre miyamna pamliba sing adu thabak oina onthokpa gi muhurta khulgi miyoi singda sauna namthak tawduna thambiri maramaduna hiramasigi matangda sarkar ga mari lena ba singna miyeng sangduna asoiba sing asi sumthokpiyo haike nauna thaupugadaba sing wasak laukhre haugalakliba laisabi masa sing tagi club ama oidiba ningol club ki 2025-28 ki nauna thaupugadaba thaume khannaba gi club asigi oiba general body mifam ama fox ki assistant secretary organization senthangaba laisam yauna pangthokre loinana mifam aduna mat amata oina yanaduna nauna thaupugadaba sing khallaba matung club ki nauri binipi masa sing asina iramda masigi yaifanaba thawak thorom kya hena mangam sana luk ki chana pathak nga na pangthok sakani haina ngasi herok part 1 da ikop ning thawgi laibung da fox ki assistant secretary organization na wasak serol pathok tuna punna wasak lomina khre haidi Manipur ki phibam phagalakpaga iroinana Draupadi Murmu laklaba yai haidi India ki Chief of Army Staff General Upendra Dwivedi gi matung ina sahi ahum phajilakadorba Manipur gi irang ase taplaba sutapna mahusa gi phibam da hanjilakle haina phongdorakle New Delhi da ngasi pangthokiba chanakya defense dialogue ki Cartenizer thoramda wangang kiba General Upendra na Manipur da taplaba sutapna miya marakta thajanaba amadi afaba mami taba haure Manipur da PR thamlakraba matung lamda masida ahongba uba phangbaga loinana miyamna lengakta thajaba thamlakpaga loinana kalup phurup singi marakta amana amabu thajanabagi sang wangkhalakle Manipur da handak pangthokiba miyam tinba function gi matangda palladuna General Upendra na hai handak state asida pangthokiba Duran Cup ta maha masamak saruk yaduna miyeng takhe Duran Cup pangthokiba aduda masing yamlaba miyamna saruk yakhe sahi asigi September thada Prime Minister na Manipur da laklamba adubusu masing yamlaba miyamna saruk yakhe baga loinana labda masida ahongba kya lakpada mateng oide haujik oireba phiba masidagi hena phagalakpaga iroinana athuba matamda India ki President Draupadi Murmu su state asida laklaba yai haina phongdokhe bank sing makhata na privatize toroklabadi strike chathagani hana lauthokre BJP na lusingba NDA lenga asuna bank sing makhata na privatize toroklabadi pungkun marigi manungda India pumbada strike chathagani haina All India Bank Employee Association AIBEA gi General Secretary CS Benka Satalamna phongdokre wafamase Imphal gi All Assembly Road ta leba Manipur State Cooperative Bank Limited ki head office building da pangthokiba paw gi mifam amada phongdokhibane All Manipur Bank Employee Association ki taramathoi suba conference amadi All Manipur Cooperative Bank Employee Federation gi Nepal suba state conference pangthoklaba matung sathakiba paw gi mifam aduda Benka ta chalamna makhata raduna paliba lenga asina haukiba sahi tararom asida bank ya privatize torakle cooperative company singna lokthkiba loan matam chana singlaktaba amadi ahum suba tier structure thamduna bank singda thadarakpa senthang singi interest hena maramna bank singda awaba kaya mayok naduna leiri masina Manipur gumlaba state singda di hena awaba piba haibadu oide haike paliba lenga asina leba amagi sakha thorang singda chauna saruk yariba banking industry singda awaba kaya piduna leiri bank singda hangduna leiriba firm sing mention gadabani amadi to tier structure gi senthang thamgadabani haiba demand sing torakle Makaza tanker ga bus ka thengai na bada India dagi lai khoram chatkiba nipuni thoi sire
Makadagi Madina tamna thauba bus ama ngasi ayu anganbada diesel tanker amaga thengainabada bus aduda tongba India masa niphunithoi sire ahanbu phangba report ki matungina laikhidraba mioi ayamba Hyderabad tagi Makada lai khoromba chatkibani hairi mioi sing aduna Makada lining laison gi thoram loiraga Madina maikai pangna chatpada laibak thiba thodo adu thokibani thodo adu gi matangda Telangana gi Chief Minister Anumula Revan Rodina thamoshona awaba phongdokhibaga loinana thodo adu gi akuba pau launaba state ki Chief Secretary amadi DGP da khangan khre hairi awaba tarba miyam gi mateng pangnaba khudaki oina lokhatpa yaba thorang lokhatnabasu mahana officials sing da khanghan khe Ministry of External Affairs amasung Saudi Embassy singa khusamnaduna Makada lai khuram zatkiba mioi singi mateng pangnaba gi wapamsu mahana phongdokhe thaudo asigi matangda External Affairs Minister Joy Shankar nasu awaba phongdokpagi warol ama social media da thadorakhe Churachandpur gi mioi sing Imphal dagi flight tongba haude hana yumnam khemchana phongdokre security gi akanba section thorang ka loinana Churachandpur gi mioi sing Imphal airport dagi flight tonglaga tongan ba mafam sing da chatpa haure hana MLA yumnam khemchana phongdokre singjamai yumnam laikai da leba mahaki mayum da pangthok pathoram amada MLA yumnam khemchana haike kanglop animak gi mioi sing sangthok section tawre haibagi pau phangle adumoinamak mapung phana thajanaba thamnadriba maramna security gi ngak sen yaudrabadi kanglop amana atopa kanglop amagi mafam da sangbada ningjing mangjing nabadi phaure Manipur da kanglop ki khana chainaba thodokya mamang da suthokre haina palladuna mahana hai Mr. Miyam amasung civil society organization singe khuthang da kanglop ki ongkhanaba punamak warosin purakhiba ngaktane hojik thokleba wathok asisu miyam punna warosin puraknaba honaminaba tangai fade loinana handakta Peru da Mr. Planet World 2025 ki title laurakhraba singjamai singa makhadagi Hanson Irombu MLA na taram okay hari